ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁꯁꯤ 113ꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ 27 ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ GRS ꯃꯦꯝꯕꯔ ꯑꯃꯗꯤ ꯃꯥꯒꯤ ꯀꯣꯟꯇꯦꯛꯁꯤꯡꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ GRS ꯃꯦꯝꯕꯔ ꯌꯥꯎꯔꯛꯄꯁꯤꯗꯒꯤ ꯃꯣꯏꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯣꯟꯇꯦꯛ ꯃꯌꯥꯝ ꯂꯧꯈꯠꯆꯔꯒ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯖꯕꯁꯤ 477 ꯑꯃꯨꯛ ꯇꯦꯁ ꯇꯧꯖꯕꯅꯤ ꯃꯗꯨꯒꯤ 477ꯗꯨꯒꯤ ꯃꯅꯨꯡꯗ ꯃꯣꯏ ꯑꯅꯤꯁꯤ ꯌꯥꯎꯗꯅ ꯑꯃꯨꯛ 25 ꯑꯃꯨꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯁꯦꯟꯇꯔꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯒꯤ ꯇꯦꯁ ꯑꯣꯏꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯤꯅ ꯃꯤ 86ꯅꯤ ꯑꯗꯨꯒ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯁꯦꯟꯇꯔꯗ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯑꯃꯗꯤ GRS ꯃꯦꯝꯕꯔ ꯃꯣꯏꯒꯤ ꯀꯣꯟꯇꯦꯛꯁꯤꯡ ꯑꯗꯤ ꯃꯣꯏ ꯃꯁꯥꯃꯛ ꯊꯥꯔꯒꯅ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯃꯣꯏ ꯃꯔꯛꯇꯒꯤꯅ 27ꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯃꯤꯁꯟꯁꯤ ꯑꯃꯨꯛ ꯈꯔ ꯍꯦꯟꯅ ꯊꯤꯡꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯍꯧꯅ ꯇꯣꯇꯦꯜ ꯀꯔꯐ꯭ꯌꯨ ꯑꯩꯈꯣꯏ ꯍꯣꯜ ꯗꯤꯁꯇ꯭ꯔꯤꯛ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯁꯦ ꯑꯩꯈꯣꯏ ꯏꯝꯄꯣꯖ ꯇꯧꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯆꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯄ꯭ꯔꯖꯥꯒꯤ ꯀꯣꯑꯣꯄꯔꯦꯁꯟ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯁꯤꯗꯩꯗ ꯐꯖꯅ ꯁꯍꯖꯣꯛ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯃꯥꯛꯁ ꯎꯞꯄꯤꯌꯨ ꯑꯗꯨꯒ ꯊꯕꯛ ꯆꯠꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ SOP ꯐꯖꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯅ ꯇꯧꯖꯔꯛꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯐꯖꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ